ngasi phongkhiba tungan manipuri sifungsing amasung thokiba thawdo wathoksingdagi maroibi ipausing myamna thamjagi ahanbada luhongsi haibada yadabagi damak nongmei uttuna kihankhre masagi sai kungo humdoi rom suraba nupa masa mana mahana luhongsi hairubada yarakhidaba nupi ama nongmei uttuna kihankhiba loinana nupi dubu kannana bohona rupa mamana ba nongmei na kaptuna hatkhre hena police ki mekedi phongdorakle police na hirama siga mari lainana phongdokhibada thawdo si ngarang indoor railway station na thokibani railway station train lakpa ngaiduna leiribi victim nupi masa adugi mahak manakta 21 oiriba Rahul Yadav na sangsilaktuna mahakna pairakhiba country made pistol utuna kihankhibaga loinana mahakna luhongsi haibada amuka hanna yadi haiba pakhum piraklabadi hatkani hana kihankhi matam adura victim nupi adugi mamana mafam adura sangsilaklaga nupi adu kannana bonakhi madura Rahul Yadav na nupi adugi mamana Shankar Barma bu makokta nungmaina kaplamkhibaga loinana mafamdura gi sienkhibani haidi thawdo adura Shankar khudakta laikhidabani hainasu pausna phungdorakli Makasa tarakpoina sahi mangagi manungna Greater Tripalian gi demand tapna mami samkragani Deputy Chief Minister hawkiba sai mangarum asida Greater Tripalian gi demand maramoiraga state government khurau thangma kya thonkhre adubu lakaduri sahi manga sigi manungna Greater Tripalian gi demand tapna mami samkragani haina Tripura gi Deputy Chief Minister Jishnu Dev Barma na claim tawkhre Deputy CM Jishnu Dev na makhatana phongdokibada state asida BJP na lusing ulanga lakraba matung mikhal mamang na party asina tawgani haina miyamda pikiba thajaba sing ayamba thapto ontokre handaki oina supangtokadoriba mikhal asiga mari leinana phongkiba manifesto da state asida leiriba tribal singi amadi yellow singi sakwa thoranga mari leinaba wafam kya pali election manifesto asina maru oina sothraba miyoi da ahenma mating pinaba panam thamli Masugi matakta Tripura Tribal Affairs Autonomous District Council TTAADC na hauzikti Central Scheme sing direct apply tawbu yare haidi amaramda Tripa mothagi matangda mahana phungdokhibada handak phongkhiba election manifesto adura tongan state demand tawbi wafam adukhak natana Tripura na demand tawriba wafam singi matangda pali maramaduna miyamna makhatana Greater Tripalian gidama anobo khongjang sangsilakani haibthazadi BJP na miyam gidamuk matam pumbada lepli state asida thabak phangdabana kya laidi hairibana hasinga dubu government ki thabak phangan ba haibisidi oithoktabani maramaduna government ki thabak natrabasu marom dam hingjana ba lainga ki mekedi ki pibya ba mating sing hanadagi hena pina pohonagani na khudingmakta government ki thabak piba haibisidi state amata da oithokloida bu wafamni hairena pawsna pali Makasa tharapoina to papaw manam Ronaldo club career goal songa gi mark lanthopangam Cristiano Ronaldo na club goal sangwa sanbigi career gi mark thamna bangarang sanakhiba Saudi Pro League ta Al Nassr gi dama goal mari sankre numaizu numita mark ki 109 suba mapuk numit tabigi harautiya ma phungdokhiba Portugal international ase yumbu oikhiba wehada ga lamba tawduna sanakhiba thingmangam khidaba loinana mark ki timbu mari 0 da mai pakhanana ba minute 13 gi manungda goal mari rak hana sanki Ronaldo na tungan ma top flight league sing the club manga gi damak league goal sangwa ga ohum san mangam khre mahakna Manchester United ki damak goal samaga ohum Real Madrid ki sahunga taraga mathoi Juventus ki marfuga mathoi Sporting Lisbon ki ohum amasum housingna Al Nassr gi manga san khre manga ra khana Ballon d'Or winner oikraba Ronaldo na hokiba December Al Nassr ga sahi ani makai gi dil ama sign tokhi badu euro million sani dollar million Saniga taraga truka pon yang kaiga mari henwa sen phamdani haina report tawna khi amasum mark bu team gi captain hapki Al Nassr na game taraga truk sanakraba matungna league table gi makokta leiduna anisub mafamda leiba Al Sabab ka point kuntraga tre manana phangnari yamna thina yanadaba amadagi Manchester United gi tokhibadagi World Cup Qatar loraba matungda Al Nassr da yaukhiba Ronaldo na ngarang mark ki club goal sangwa gi mark adu Oi thangba khongna kawraga goal ama sanduna kunga mathu shuba minute phangmangam khi magna haptaramda hek mamangna ye thangba khongna kawduna goal salga ani 0 da lehen ki amasum ani shuba half ki minute nipan pharakpada penalty spot gi mahaki hat-trick sanki mashina mahaki khumfugo mathu shuba career hat-trick oiki magna pung ama pharaklaba hek matungna maki ahan mataukiba ATM dagi thadorakpa ball amada amu kaksinduna mari subu goal sanki Magna maki anoba club ki damuk maki account adu hokip iraida Al Fatihana ani da awedro oirakhibada injury time na penalty amada goal sanduna
hangdokhi haina pausina makhatana phongdorakli makasa tharak poina to papau mana mapalam soina khundari ba manipuri sing atopana laksana tawbi haloi state minister manipur gi wangbada khundari ba manipuri sing da atope state ki miyoi usi thawoidana mari hanthana yengba ya haloi makhoi gi damak manipur lengak lairi haina state minister en berena phongdokre Tripura da West Agartala da leiba basic training center ground Kumari Tilar Tripura Manipur gi Development Demand Committee na sinduna pangthokpa Tripura Manipur gi Convention 2023 da wangang laduna Minister N Beren hai hawalagliba mirul na puwari kham ngamloi Tripura ga Manipuri singa lainari ba puwari gi mariye si Tripura lenga amasum hawalagliba na hasingda khangan ba mathoktai Tripura gi ningthauna Manipuri ningo laukibagi wari Manipur gi ningthauna awaba tapa matamna Tripura gi ningthauna mateng pangkiba masum Tripura gi ningthauna awaba tapa matamna Manipur gi ningthauna mateng panglakibagi wari na hauna ningsing batai asigumba wari singbulasi aikoina haidrabadi kanana su khangloi makna hai aikoina puwari khangdabana myoi kangrup amadi India bu loinam lainga oina khudum jalamba British pu la laga thamlaga India bu ning tamhanana ba honaramba Netaji Subhash Chandra Bose puna na thairaga thamlamni bani Manipuri kaya atop state singda leikraba su Manipur leiriba khoina Tripura amasum soina khunda khraba Manipuri singbu kanana laksana tawbaki haiba yengli bani kanagum amatana Tripura gi Manipuri singbu laksana tawbi haroi maki khongsat asina lamdam asida leiriba Manipuri singa si aikoi gi masil manauni haiba utnaba lakpani makna hai tungan mafamda soina khundariba Manipuri sing si punsin ba matamoire aihakna Tripura da lakliba si Manipuri singbu momon ohana ba laklibani Tripura gi Manipuri sing na hena sokot lamjil da khumang sokshin gi hairabani Manipur lenga ka wata na ba yana ba BJP gi manik sana lusingbu lenga si amu halahana ba bot pina bo honna saiki Tripura gi ningthauna Manipuri ningthau gi masano pi lawba masum Manipur masum Tripura gi marakta lainari ba mari dunga sisu mirol asida ningsinghan ba mathoktai Tripura da lairi ba Manipuri singa si Manipur nataba atop state singna leibana Manipur lenga na tawning ba thabak kaya leirabasu tawba ngamdaba lei adubu wakhalon manaba party gi lenga leirabadi miyamna tawhaning liba adu Manipur lenga na haina ba yagani hainasu paus ta phungdokhi Makasa tharak poina masum lushilak poina to papawmana Manipur da ahan moina popi thana ba sel thadaba miye ma phari ani na masakhangle Tenopal district ki Tiboljang village ki singi na pom singna popi thana ba sel thadabani haiba miye ama phari aduga ani na masakhang dok ngamkhre Police ki pawgi matung ina ngarang Tenopal district ki masi police station ki inspector Ibothombi Singhana lusingba district administration ki miyoy singyaw timamana ti molfai ki lam ekar taraga mangara tharama popi permission yan tatkiba matung makata na satharakpa khongjang da ti Boljang village ki singsang na pom na tharamba popi sing yan thatnaba sangsinba da miyoy mari mapum adu da leram thinaki Makoi manung da nupi ani police na phaba ngamoki aduga miyoy ani na nanthok sen khibani hairi pharaba nupi ani adudi ti Boljang village tagi dam khoning haukip saini fugama ma puraba lekhidraba thangkho jam haukip amasum Tolen village tagi nemnai hing haukip saini fugamari apokpa okhulum haukip ni Makoi bu makhatana wongpong sathabada haidorakpagi matungina Thabol district ki salungpham maya lekai da leiba ningthaujam jadumani se khumfuga manga apokpa lekhidraba en amujau kauba miye mana nemnai hing haukip ta popi thana bi damak lupa lising humdra piram ki hari aduga damkhoning haukip na phungdorakhibda mangona popi thana bi damak Thabol district ki hairok tagi jiban chaini fu kauba miye mana advance oina lupa lising kuntra piram ki senpham adu sijinaduna makoina ti Boljang village ki singmai singna popi thabani haiba khangmam ki Popi thana ba sel thadabani haiba jadumani ngasi ayuk pung 10 makhairam tabada maki mayum salungpa mamang lekai digi police na fort krai Popi thana ba sel thadabani haiba miyoi phaba ngamba handa gesin ahan boire pharabi nupi singa duna makhata na phongdorakhibda Imphal East ki Hawkip Bank da leiba baba mapuroiba lekhidraba mangpa Hawkip kauba nupi amana su Popi thana na ba sel thadai haiba khamngamle hairiba baba amasum jiban kauba mi ani edu hauju phabi oina lotkhibadigi phaba ngamdri hairi aduga hausiku ina di miyam pau si matang asa lusinjarage amasum miyam pun anawba update ngaminasi